boxer MC Mary Kombu Manipur Laingakna Mithoi Laimagi Mithol Pikre. Handak Pangthokiba Bharat ki state manga ki state assembly ki mikhal lauthokre mikhal ki fallasna BJP ki matam lore haiba takle haina MPCC ki president Tin Hawkins na phongdokli. Amasong Khutlai paibasina fajin ki basini ahum tek da kaidana thadorakle. Kurumjeri ISTV ki numidangi pau meeting tabiri basing taram nokcheri hoji pau sanon pizari. Saknai Rabi boxer MC Mary Kombu Manipur Laingakna Mithoi Laimagi Mingthol Pikre. Lamfel DC complex tagi Langol Tabalambi Asisu Mithoi Laima MC Mary Kom haina maming tholagani haina Manipur Laingakna lauthokre. Lainga ki maikei digi lupa lakh tara pikre. Ngasi Manipur Lainga ki Youth Affairs and Sports na sinduna Kuman Lampak Sports Complex ta MC Mary Kombu harau tayamna okre. Tharamaduda Chief Minister and Biren Yauna Ministers MLA Amadi Mari Lainaba official kayana saruk yake. Tharamaduda Chief Minister and Birena MC Mary Komna Lamdam Mashibu Saktakpa Amadi Lamdam Mashigi Mingchat Purakpagi Damak Mahakpoi Kai Kumnab Utpoina Mingthol Asi P Bagaloinana Lambi Asi Mahaki Mingdathon Bani. Chief Minister na Makha Taraduna Lakliba December Tang Tara Tareta Kuman Lampake Football Stadium Asi Lupa Crore Kun Hena Hockey Stadium Asna Lupa Crore Tara Mga Hena Amadi Langjing Achobagi Ground Asna Lupa Crore Tara Hena Changna Semjinaba Urep Uyung Tamgani Haike. The Shirot game village Tabadu, Adusu, Mary Kongi Minga, a koi cabinet, a crypto and the Magi Ming, the Holani Habidumaga, the Maya again. South State Miami, the Pidana, the Lone National Sports University, Prime Minister Narendra Modi in the Karigi, Manipur, State Government, Mojik Lady Kumalampaki, Football Gi Lady Mena Stadium, Honorable Prime Minister Napirapa, one time, 100 year Yamak Torgala Gravani. Tara Tareta Zata Hungadaba 20.28 crore gi adugumba flood light ki Tara Zata Hulaga Saba Horni Hockey si Noite Hantak Moy Amani the Hana Yagre Hanadi International Olympic Karida Koi Ohum Mari Ohum Ani Ohum Yoromani the Koi Masim Handare Alukarigino practice ground Karikari Koi the Kariwat from Madu a hockey association that Tana Navatoke the stadium Ziki Koi visit flood light ki the Mukta Koi already tender ke pura loira na siju 17 years atra hulagani sports ki lamda education ki lamda educated unemployed tradition sigi employment pin no sector da adu ki laira sing sigi moi ki film phagana ba per capita income henkan na ba road communication ki film phagana na ba many sector every government se kana hone jare MC Mary Kom nangasi mahakna yaurakli batangkak asi lamdam mashigi miyam amadi legngang na support tawbiba amadi miyam na mahaki damak ishwar da thawni biba adugi mahaini lisingani kunda pangthokadoriba Olympic tasu mahakna mai pak na bahonagani haiki aigi isagi kanba aigi haijabaduna khaktana aina 6 title haibase lawrpong amgadawa thajade adugo mayamna nungsi bidana Jat Pijati Kaidana, Isagi, Ishoda, Hazabire Hairaga, Nungsibi Buduna, support of Vibaduga, Mayami, Pazagi, Mayamgi, Nungsibi Budugi, Handaki, 6 title Lorpongamba, Oibangambani, Hibasing, Asisu, Amuka, Mayam, Pamang the A, Tamjaning Bani. Handak Pangthokiba Bharat ki state mangagi state assembly gi mikhal gi fal lauthokre. Congress ne Rajasthan amasung Chhattisgarh da government sem na thaurang tokre. Telangana da TRS na government sem lagani. Mizoram da M&F na chauna mai paktuna Congress lengak muthatkre. Madhya Pradesh da Congress amasung BJP na nakna na chattuna amana amagi government sem na bakkan na thengai na gadori. Mizoram da sit nifu laiba Mizoram Assembly da Mizo National Front na sit kuntaruk fangduna majority fangkre. INC ki sit manga BJP ki ama amasung atopa party ki Nepal mai pakle. Chhattisgarh da Indian National Congress na sit humfutaruk fangduna majority fangkre. Punna sit marfudaragi manungda BJP na tara mari JCCJ na manga BSP na mari mai pakle. Sit chani leiba Rajasthan Bidhan Sabha ki assembly ki sit
चामगा मौद्रा मापल की फल लाउथोकले इंडियन नेशनल कांग्रेस ने चामगा अहुम बीजेपी कुनिपाल बीएसपी तरुक अटै पार्टी सिंह सीट कुनिथोय फंगले सीट चनीगा कुंट्रा लेबा मध्य प्रदेश दा इंडियन नेशनल कांग्रेस ने सीट चामगा तरा तरुक बीजेपी ने सीट चामगा मापल बीएसपी ने अनि जीजीपी ने अमा अमसुंग अटै पार्टी ने सीट मंगा फंगख्रे सीट चामगा तरा मापल लेबा तेलंगाना विधानसभा दा टीआरएस ने सीट मरफू तरेट आईएनसी ने सीट तरा मापल डीडीपी ने सीट अनि बीजेपी ने अमा फंगख्रे सीट अमगी फल लाउथोकदब वाटले ngasi mikhal gi fal haidokliba state manga asigi oirakliba fal asina takpadi BJP gi matam loire haibani haina MPC gi president TN Haukip na ISTV news ga khanana unabada phongdorakle Rajasthan se khoina predictable line de dilae Madhya Pradesh su so as it is Telangana su expected line ne Congress mainland India Hindi belt da maruina Chhattisgarh Madhya Pradesh Rajasthan da chaithara adi it is not far behind that northeast su adum slowly reverse torakani India prayamiyamna hujikti khangba hore Modi na chahi mari tangkhai chupna machin thiba ngang basidi mathang kela e kunthang da UP Bihar su kela kani then by 2019 parliamentary election dadi Congress na absolute majority lora agani haina thajai Amarom the state manga gi mikhal gi fal asi BJP gi matam loshilakpagi khudam ni haina MPCC gi president TN Haukip na hairi ba wafam asi BJP state unit ki wangangloi sarat na yaning da ba phongdokre ngasi party asi gi nityai pa chuthek lei ba hana gi office ta ISTV news ka khanana unabada mahak na makha taraduna chahi kaya lengak tuna laklaba Congress party na state manga gi mikhal asida makhogi performance fajana utpangam da ba haibasi matik cha da ba party amani haike उसकी मैंडेट को कोई हम क्या खुनजा बगल में ना रेस्पेक्ट हुई अतो वजिक लाइबा कांग्रेस ने क्लेम तोड़ीबा वाफम दमुदे कोई ऑब्जेक्शन तवे मरमदी राजस्थान की इलेक्शन की ट्रेंड पार्टी में नों पाइबा नेक्स्ट टाइम ना तो वो नों पाइबा सिमुई की चन्नबी ने सी तौनल आब पोरम ने मध्य प्रदेश राजस्थान वजिक नेक टू नेक चल पछिन मरम मोरगा प्रूफ तोई मदुदी कांग्रेस ना एंटी इनकम्बेंसी फैक्टर लोइना ना कांग्रेस ने कैंपेन तबुदा यौबंगम दबदगी हाइदी मोई मतिक चाबा कैंपेनर लेतबा अरि लीडर मतिक चादबा अदुना मरम ओइरगा हजिक कांग्रेस ना चाउना हजिक मोई क्लेम तबो ngमदिसे सी अचो कनो मने प्रूफ मने लातोरिबा 2019 की लोकसभा इलेक्शन दा बीजेपी की एमपी हाना कारम बदगी मसिंग करा हंदरसु अमुकना कोई सोइदना एमपी कारक्तना सोइना सरकार पाइगने Mamang thagi tangkun mapalda masak khangdaba kuki lalhobani chingnaba singna Sekmai police station ki manung chanba Sekmai Turel manakta leiba Imphal Dimapur lambi sembagi thabak chathariba Siv Laya Construction Corporation Private Limited ki sinmi ahum fajenduna thamlakiba adu ngasi asoi angam yaudana khutlai paiba kuki lalhobani sing chingnaba aduna thadorakre haire ISTV news na phangba pau da ngasi chaurak na nungthil pung mari makhai muktaba aduaida khutlai paiba sing aduna thadorak laba sinmi ahum adudi Dinesh Virshing amadi Ram Jeni ngasi final court village ki authority amadi kuki civil society organization ki miyoi singna IT road ki mafam amada chatuna khulai paiba sing aduna fajinduna thablamba sinmi ahum adu tek ta kaidana lauthorak laga Imphal West District Police ki additional SP Thokchom Krishna Tombi amadi Kangpopi District Police ki SP gi apunba khutpu da khutsinnarakpani haire Sinmi ahum adu police na Imphal da pukhalakre ningsingba yai sinmi ahum asi thadok naba Sekmai Protection Committee amadi kuki in piyauna kuki civil organization kayana tek ta kaidana thadorak naba matam pi ki balaikrabani masigi mathakta ngarang su Imphal West Police na mi fabagi thabak asi KNFMC na chathabani haina lup asigi miyoi ani gi ming thorakpaga loinana I pau piba ngamba miyoi da lupa lising yangkhai gi mana pigani haina laukthokpa laikhrabani December Taranithoi Nupilal Numina Lakpada Manipur Miyam the Governor Dr. Nazma Heptulana Yaifa Paujil Pirakli Lisingamaga Chamapan Kuntra Mapalda Matamadugi British Government Amasong Manipur Maharajigi Miyam gi Senmitlon Namthaba Amasong Administrative Policy gi Mayokta Manipur gi Nupi Singna Mayok Nakiba Thodok Asi Manipur gi Puwarida Yamna Singthaningai Oiba Tangkakni
nupi singna tawning bamong da tawba lenga ki mayokta lal hokhiba asimagna state asigi nupi singna khunai asigi loriba thawdang adugi maru oiba adu tai Manipur gi ima sing adugi thawna lingjel adugi tung induna wat padaba ing tappa state amagi damak phangpham thokpa hak amasung injustice ki mayokta ekoi khudingmak lepinarasi hairi Chief Minister N. Biren Nasu Nupilal Numit ki Yaifa Paujel Manipur Miyam the Pirakle Nupilal asi Manipur gi Puwarida Kauba Ngamlaroi daba Nupi Oiba Singi Maroiba Ihoni Matamadugi Matik Mayai Lairaba British ki Mayokta Thengna Kiba Thauna Lingjel Adu Manipur gi Nupi Singna Nupilal da Maliam da Utki Thauna Fabi Ma Singi Mafam da Miyam Nikai Kumnaba Utpada Mahaksu Saruk Yari Hairi Nupi Lana Lakpada Manipur Legislative Assembly ki Speaker Y. Kem Chanasu Yaifa Paujel Pirakli. Puwari gi oiba numit asin aikoigi ima singna katokhiba aduna haujiki mirol da hena phaba manglang chat amagi damak thauna piba oirashnu hairi. Works Minister T.S. Biswajit Nasu Nupilal Numit ki miyam da Yaifa Paujel Pirakli. Thauna phabi ima sing da kai khumnabot pagaloinana numit asida Manipur bu wat tapadaba ing tappa state ama oinana ba warep laurasi. Nupi amasung angang da chathaba crime yauna khunai da chathaba crime sing punna thengnamina na ba khutsamnarasi hairi. Social Welfare Minister Nemcha Kipgenasu Nupilal Numina Lakpada Manipur gi ima sigi mafam dai kai khumnabo utpagaloinana Nupilal gi ihauda kathokhibabu ningsing lakle ima singi kathokhiba adubu ningsing bagaloinana aikhoi khudik mangna state asida ing tappa nunga yaifaba purakna ba hotnabada mateng pangnarasi numid asina ima sing adugi kathokpagi lingjel adu aikhoi gi wakhalola chelhanduna tangdu leitaba chakhotpa khunai ama purakpa oirashanu hairi Manipur People's Democratic Front Nasu Humbudra Mapal Suba Nupilal Ningsing Numina Lakpada Matamadugi Ihauda Saruk Yakiba Luching Bising Amasung Saruk Yakibi Ma Singi Mafam de Kai Kumnabod Lakli Manipur gi Thauna Farebi Ma Singi Maringjel Mathauna Khudingmak Lamda Mashigi Ima Indol Ichel Singi Mafam da Pinabiu Hairi Nabar ke Santang Makada ICAR Manipur na Sindon enhancing fees production to increase income from fees farming haibasida numid humni chathagadaba state level training program among asidagi lamfel patalaiba ICAR Manipur Center gi conference hall da hogdokre tharmadu da Nabar ki Deputy General Manager Dr. R. Ravi ICAR Manipur ki Joint Director Dr. I. Megha Chandra Senior Scientist Fishery Dr. C.H. Vasudhana Chingba Miyokyana Sarukya ke Tongan ba District Singdagi Lomi Humfurom na Sarukyaki, Dr. C.S. Vasudhana, Lisingani Kun Fawbada, Manipur da Mathaw Taba Nga Sing, Chapchana Putoktuna, Lomi Singi Income Hengan Hanabagi Pandam da Thoram Ashi Pangthokpani Haike. Nong Thombam Rajendrona Kundrakpam Kendra dagi Haurakfam Oidabana, Kendra Sida MLA na Paikalagli Batabak Sing Kangdana Wangang Batoklo Haina, Kundrakpam Kendra Development Committee Advisor T.H. Megha Chandra na Fungdokre. MLA location na Achangba Senfam Putoktuna Kendra Sida, Mima Nanaba Center Anida Free Coaching Center Hangdoktuna Paikalagli Batabak Sing Yangshin Bachetpagi Kongchetta, Mahakna Makata na Haikibada, Kundrakpam Kendra da Gazetted Officer Amata Laiti Haiba Amadi, Education da Sothaba Mafam ni Hairibasi Mahakpo, Takpi Bangamba Miyoy Kaya Kendra Sida Lai Haike. Ngarang tang lakpa Sri Nong Thongam Boy Singo Kari Sukhang Mangamoy. Mahang Achogo Mahasagarama Sapatara Gadi Kundapok Nagi Sakholiba Kaya Sema Miek Sinbang Ngamudabuni Maramaduna Amuktan Kundapong Kedal Se Koine Salaga Yangbiraba Matunga Adongi Mot Pibiu Haina Kundapong Keda Development Committee Yimakai Dagi Miyang Pama Thamzen. Amarom the Naurim Bihari College asi MLA na Chairman Oiduna Chokhat na Bahonari Amasung Kaibi High School asisu MLA na Local Area Development Fund da Haptuna School Sabagi Tabak Chatabada MLA na Thika Tawi Haibasi Yaning de Haike. Adu masidida semgo sagat pa yawi ninga ga ju kala aga ju yaw semgo sagat pa de yawi ro haina khoi hajini aduga honorable MLA da natta bo oidaba sigumba kanosing khoi badnam PV bisdi khoi yam thamoi sengna thawai aksang yauna khoi yam yajaningde. Go to Village Mission Mayang Infal Kendrigoina Mayang Infal Bengunda Pangthokre Tharamaduda Deputy Speaker K. Rovindro Infal West ki DC and Praveen State House Committee ki Chairman Abdul Salam Mayang Infal Municipal Council ki Chairperson T.S. Itosu Sarukyake Tongan ba Department Kuntra ki Official Singna Government na Paikatliba Chowkat Thaurang Scheme kya gi matang da khangan bagal loinana
चे चांगसिंग खुदकता फंगनखी डेप्यूटी स्पीकर के रोबिंद्रन ममांगी लेंगाक मतमदा गवर्नमेंट के स्कीम सिंग करी लेरी कानब करी फंगनी हाइबदु मियाम खंगनदे पुमनमक्तु लेरिबा गवर्नमेंट असिना मियाम गे हेन नक्शिनदुना कानब फंगले हाइखे थरमदुदा लौमी सिंगदा निंगथम लौमी मरु मरांग सिंग येंथोकपगा लोइनना मयांग इम्फाल केंद्रगी बेनिफिशियरी चहुम हुमफुदा उज्ज्वला स्कीम गी मखादा लेमना गैस कनेक्शन फंगनखे मियामगी लेरिबा पब्लिक की वारे खोली मैमदो अदुगी सेवा तौजगेना अदु नत्र कोइना नहांदगी अफबा सरकार अफबा मी अमा केंद्र केंद्र थागत साइजे अखोइना बोथ थादरिसे अदुगी नत्र Manipur lengang na handak the Chief Minister ne preside toduna Water Resources and Minor Irrigation ki review meeting da lamlai maike gi irrigation ki wafam machet ama fawba pankhidabada Thaubal multi-purpose project neglected area agriculture development organization na nungai taba phongdorakle Manipur Press Club the pangthokiba pawgi mifam amada organization asigi secretary T Darana lamlai maike gi lam hectare lising tarani thoigi marum thuktuna khungang humfumuk hingliba khunja singna lengak asibu asukki matik pende Thaubal amadi dolai thabi project paikhatpagi mami tamdringaida lamdam asongi ithai lokhong amadi thakna chanabagi sing fanganaba khongjang changsinduna lakle Thaubal amadi dolai thabigi dam ani asina saba loichilaklaba tanja asidaso lamdam asongi isai lokhongi khudong chaba fanganabagi khudong chaba pibiroidore Lengak nadi double cropping taunanaba policy assembly adubo handaki lengak na lokhalakliba khongthang asidi double cropping gi mayokta lei haina lawi haike Tang Tereta Pongiba review meeting Sida, Wapam Machem the Palatabasi Masi, Adakumatic like Tiran Kanje, Aduna, Kangbang Bagi, Lebeli Wang with the Lapus number Morga, Atumatam the Mas Mumenama, a Koi Tamnadona, Litorga Junction Bagi, PDFC Koi, Loan of Shem Sazare, Lamai Magagi, Kungang, Humfu the Libiriba, Kumi Punimak, Aduga, Parja Punamak, Amadi Lomisimi, Punamanga, Haibak, Mumen Sida, Mapum Pan, Biu Haiduna, a Konipok Yanjari. Handak Manipur da yum da yok panganu yen amadi sa sing masak khang da basani chingneba sing na hadlambagi matangda mapalamdagi akhang ahai sing yauna thijinduna maduda fanglakpa report miyam da khangan khiba adu miyam na chapchana penedringai cherak asida ngasi nongalakpada gari awang lekai de leba Krishnada service station gi manakta leba pukri amada nganu manga masak khang da basani chingneba sing na hadlamle nganu sing adugi masagi sarup kaya chathokre thodok adugi matangda nganu adugi mapuna wafam kaya thamlakle Ibanda humamadi talene aduga amana soga amadi soga yam thina soga tapangamna lay me Soram Mangi Singha Foundation is Sinduna Taruglak Suba Laikhidraba Seram Mangis Ningsting Thoram Ibudo Wangbran Khana Chauba Akampat Community Hall the Pangthokre Thoramadu the All India Radio Infalgi Station Director Dilip Mayengbam Social Activist Lehauk Thabam Sarat Chandra Sharmasu Sarukyaki Sana Lebak Pauchi Editor Ningombam Hemant Kumada Seram Mangi Singh Memorial Award Lisingani Tara Nepal Best News Analyst Manapi Dunekai Kumnake Manipur University ke Dr. Chinglan Meshnam ne Seram Mangi Ningsing Lecture PK Ima Kondong Lairembi Kubamgi Aseng Bapuwari Amazon Proof Laitana Media da Pau Thoglak Pasi Lebak Irang Thoknabani Haina Ima Kondong Lairembi Thogalukna Fongdorakle Lupasiki President and Pulindrona ngasi paumi sing da Ima Kondong Lairembi Kubam Anishuba World War Mamangdagi Maitei Ipa Ipu sing na kalamba lam amani Naga Kuki Irang da Tamenglong Ukrul Amadete District Kayadagi Lakpa Miyoy Sing Laifam Laitabadagi Changjafam Pibo Oina More de Labor Luf Marina Yanaduna Lamgi Demarcation Toduna Agreement Adu Lising Amaga Chamapan Maudra Tereki February Kunmanga da sign Tona Kibani Lai Yasing Balam Oibana Kubamgi Sebari Mayam Adubu Ngak Senanaba Yung Karas Hage Tobani Lam Masisu Pata Taraba Lam Amani Mahirogi Loop Amana Maram Kangdana Makoigi Oiba Warol Amatolak Pasi Laibak Tibani Haide Lam Lajidaba Sui Tokiba Mi Mayam do Lena Mahingi Matuka Makoi Punamaka Janaraga Ekona Jum Sapaki Kongtangsi Sangan Jarakani Wapam Sigi Matanga Akoigi Mapam Marankang Chia Chang Litaba Tukumena Sulitaba Missingna Priest the Pangita in a Rapasina Lebaki Iran Tongalapaya Bagi Kutong Tibalere Kangla Badi Hill Tribal Council Officer Salaga Mamutan Hambirucho Matamduki Sui missing the Lena Mahingi Bani of Joji Manipur Board na lauba handak chahi ki class 10 exam ki falda asoiba kaya laibadagi thigatna na basem kiba inquiry committee ki report lan khatkrabaso ngasi forward tumina laithokpa mahiroi singi laibak tibani haina MSF na pen daba fonglokle
Committee report Lankakraba for the board Amadi Langak Asna Tumin and Leshilibas in a Takpadi, Committee as Semlapamatumba, MSF na Chumba, Jangsil Lakadra Haina Tajabale Rubani Adubo, Tabak on a Pangtorak Rabanina, Tungi Mahirus in the Tajaba Tabak on a Tobio, Haire. Hiramasa the Education Minister na Pukning Changbi Duna, Atuba Matamda Mahirus in the Mayok Nariba Awaba Se Kokanbio, Haire. Paugi Maraktatna Tema Brekama. Emission open. Bossing Maka the class 6, 7, 8, 9, Amadi Tengi, English, Mathematics, Science, Amadi Social Science Foundation Course. Home Super Base Oina, Center for Competent Tutorial, Tongju Boro Makonda, Lamdam Sigi Maming Lerabo, Ozakayana Taki Tambiduna, Lagdiba December Kundagi Hojargani, Akak Nova Sydney, CFCT, the Habiduna Adongi Isa Simbo, Lamdam Sigi Apava Satra Ohenbio. Classic Hospitality Training Institute now offers you free trainings on 3 months course in hospitality operation under PMKVY2. Courses are Level 1 Certificate in Front Office Operation, Level 1 Certificate in Food and Beverage Service, Level 1 Certificate in Housekeeping Operations. Class commencing from the mid of December 2018. Free counseling session Monday to Saturday 9 AM to 4 PM. For further details, please contact Classic Hospitality Training Institute, Babina Diagnostics Building, 3rd floor, Rims Road. I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Stylish, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. Admission open. Scholar Coaching Institute (SCI). Marangko Makha Lolagbong. Class 9 amadi 10 gi foundation course. Lakliba 17 December dagi tamba honu nami tamag registration tawba haujare. Subject pumna bukta 7,500 oigani. Band service ki khudong saba amadi girls and boys ki separate boarding shoot thamjare. Ako pumorol ki tama mobile number 8787457499 da pau pawiyo. W Square Face Bar. An all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. L Sweets and Savourski ahaw atumna adongi special occasion gi mathil ama oihenbiu. Nauna luhonggadoriba couple singi customized living pot ki package amadi wedding cakes phangiragani. L Sweets and Savourski Sampa Junction near Pongafam office opposite Sisipur parking. Wabiraganu, Yumna Anabak Seba, Tobinabagidamak Wabiraganu. Medillion Home Healthcare Service Manipurna Adom Gimateng Pangzari. 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupamarung Gidamak Medillion Home Healthcare Service Manipur near Jennings Hospital. Making healthcare accessible and affordable. Benasha Coaching Center, the best and only trusted coaching center in Imphal. Benasha Coaching Center gi ozasingna aina exam gi sim saba matamda yamna mating pangbiki aduga PCC dagi aina phangkiba study material regular mock test suggestion na chingbasing yamna chanaki. SSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Royal Academy of Science, Wangkai Imphal, admission open class 8, 9 and 10 for the session 2019-20. We are always after quality and not just marks. We don't buy brilliant students, we create brilliant students. Royal Academy of Science, Wangkai Imphal, recognized by Board of Secondary Education Manipur. Contact the Academy Office for more details. Breaking Matuna Taramnok Chirizi Makataba Pau. Tamenglong the Chathariba Orange Festival gi Orange Queen ngarang pangthokre. Selena Saikom na chahi asigi Orange Queen di crown okre. First runners up the and Selena Chenu amadi second runners up TK Darsini na takre.
Barak Festival ga mari leinana Barak Tracker kangbu amang asi Senapati ki DC Somorjit Salamna Senapati Bazar dagi lamthakre team aduna Barak Turel gi haurakfum oriba Liai Village fawba chatkani handaki festival asi tung koina tangdu leitaba amadi nungsi chanaba purakna bagi pandamda state level gi thakta pangthokpani khongchet asida ISTV gi video journalist Gagan Sharma amadi imosu sarukyari Microfinance ki mingda loan pigani haiduna self help group singdagi sel khongkat kibi nupi amal lot kre haina Manipur Friendship Organization ki organization secretary Khetrimim Akas na phongdorakli Babu Parada laiba organization asigi office ta pangthokpa paugi mifam amada mahak na makha taraduna Kapwa lamdai bungdagi khangemam bina kobi nupi amana miyoi chama romdagi loan pigani haiduna lupa lising amamam khairaga lotkre mahakna kaithel manbida hangba Manipur Finance amadi Kakwada hangba Chingmi Finance haiba farm anina loan asi pigani haiduna khonggat lambani farm animak thigatlubada amata leiramdre miyamna asigumba miyoi sing asidagi chection biu haire Mahamak na fake oina mahang na check mana sari 1 crore gi check mana ni na mana tawi Manipur State Cooperative Bank gi check mana ni na mahang na hai hujik mak masamak se koi thiba phangidre samaina pibirani group se mona hai consult tawri mi sing khara yauri mi sing lo yang waraga leire ana mari leina ba singna meeting changbiraga mahak na tawri ba pot asi chumbra chumdabra aduga yam thuna mi gi pibam thoko paisa sing do handokpirak ta taragadi akhoi gi side gi su kitang mangonda meeting changani aduga mari leina ba singna su meeting changbiu Maite Huyen Lalon Symptom Sanglen Sajal Academy gi kun super rising day thoram nongmai khong sadit konjil da pangthokre UFO gi makha da pangthokiba thoram aduda malem gi oina tangdu leitaba amasung nungshina ba purakna bagi paujel sandokhi Kala Khetra Manipur na sinduna November amadagi chatharakiba National Theatre Research Residential Workshop ngasi Langol Laimanai da leiba Kalhanlai Theatre da loishinkre Ministry of Culture gi sentang makha da chatharakiba workshop asi loishinbagi thoramda Kala Khetra Manipur gi President Wangkem Gokul Chandra amadi Director Haisnam Tombasu sarukyake Mapaleba ki artist yauna India gi mafam kayadagi artist singna workshop asida sarukyake District Veterinary Office Bishnupuna Rastriya Gokul Mission gi makhada Kumbi Kendra gi MLA S Birana Choba Thaudang Lauduna Kumbi Lai Sandong Maning Lekaida nomugi oba Artificial Insemination and Fertility in Dairy Cattle Haibasida Awareness Program ama pangthokre Thaubal de leba kuntaruk subasam rifles sinduna nomugi oiba lemna langbagi camp tamangasi Thaubal district ki manung chanba kaibung village te pangthokre camp tadu kuntaruk subasam rifles Thaubal battalion ki commandant Colonel C Vidyadhar na hogdokpani Tharamadu da kuntaruk subasam rifles ki RMO Dr Amitabh Suman Chief Medical Officer Dr S Wi-Fi amadi paramedical staff kana sarukyaki miyoi chamanga rom ana layeng bagaloina na lemni hidak langthak singyen thoki Assam Rifles na sigumba free medical camp tama pangthokpada lamdam madongi miyam na thagat pa phongdokhi RKVY gi makhada Agriculture Department amasung Progressive Farmer cum Pisciculture Cooperative Society wangu sandangkhong na punna sinduna nomugi oba laumi singi training program ama subnu kendra gi manung chanba wangu tera da pangthokre thauramadu da Agriculture Director PS Rajendra L Gojendro S Sumangol Rajensu sarukyaki Director Rajendra na lawlokpa loirba matungda hangliba lawfam sing khara da oirabasu mention ngamnanaba department gi maikei digi thabak kaya marum lokhatli masida laumi miyamna su mateng pangbiduna asangba lobuk oinana bahot naminasi haike adugo loinana hairiba osai mai thabe mahodir kambo semase masido en sijinara kanda hangi bula phomsing sile koina mahimalong thara kanda mahimalong si puthogadi koi Manipur gi waliba manamasing khada worso koi menkai panganguni habjai thajabani Lining hal Nauria Fulo Linkhalamba Pokpa Marupna Sinduna Pokpa Lining da Minkhai Lobagi Thoram ama Tentha Henbung da Pangthokre Thoram aduda Assam amadi Manipur da Pokpa Maruki Luchingba Kyana Sarukyake Tentha ge koibada leiba nupi mari amasung nupa manga mitei lining gi Minkhai Lauke National Institute of Public Cooperative and Child Development amasung National Institute of Rural Development punna sinduna Panchayati Raj Institute singi elected nupi representative singi capacity building ki training program ama Jiribam da pangthokre thoramadu da Jiribam Jila Parishad ke Adhyaksha KS Janki ADC Jiribam Peter Salam SIRD ki Joint Director O Lokendro CDPO Jiribam Raseswari Susarukyake
स्वच्छ भारत मिशन की मखादा थौबाल म्युनिसिपल काउंसिल की थौबाल अथोकपा मयाई लेकाई कम्युनिटी हॉल दा स्वच्छ सर्वेक्षण की मतांग अवेयरनेस प्रोग्राम अमा पांगथोखरे थरमदुदा थौबाल म्युनिसिपल काउंसिल की चेयरपर्सन टी श्यामो एग्जीक्यूटिव ऑफिसर एच प्रदीप सैनिटेशन की चेयरमैन डब्ल्यू जोटे काउंसिलर अमदी वार्ड मेंबर सिंह सरुक याखी ngasi ayu pung 7:10 rom taba matamda chahi nifudagi yankhai romgi lenga oigadabi nupi ama langolgi zoological garden manakta kanagumba sakhangdaba singna furambadagi makokta sokpatagi gyan mangduna taramle पुलिस ने लौकतुना रिम्स लाइकत नरी नुपी असी फुट मंगा वांगी कुचु ngawI amuba machugi fanek ama setli yong tupi ama upi school gi bag ta fee khara su yaurami kanagumba imung manungna masak khangbirabadi rims hospital da laknaba lamfel पुलिस की चेरोल amana khangalakli साहित्य सेवा समिति मणिपुर कक्चिंग न चही खुदिंगी पांगतोकपा मणिपुर अमदी मणिपुर की मपांद खुंदारीबा अईबा सिंगदा पीबा साहित्य की मनासिंग लौथोखरे कक्चिंग द पांगतोकपा पाओगी मिफम अमदा सब कमिटी की चेयरमैन खेत्री बीरना लिसिंगनी तरा निपाल की याम्बेम मनी साहित्य मना फंबा कुमई ऐसे क्रिटिसिज्म द एनजी राबई चंद्र ने इबा फंबा कुमई मरी यंद्रेंबम सुरलताना पुरस्कार मना द येंखोम नीलचंद्र ने इबा मसा अमसुंग ममी चिंखू मोइरांग लेमन निंगसिंग कबीरदास मनादा गोपेश्वर अग्री थेनबन इबा इमा की दमकता खेत्री ओंगबी नलिनी नेबा साहित्य मनादा डॉक्टर कुंजलाल यंद्रेंबम ने इबा इबेमहल अमदी खेत्री चौबा ट्रांसलेशन अवार्ड ता प्रोफेसर आईएस कांगजम की ngokchat naraba laipok ta piragani hairi All Manipur DPC completed candidate of police constable male lisingani tara humdoina chatharamba total shutdown ki khongjang adu hayeng nupilal thoram gi yenglaga handokle hairi athuba matamda lengak na candidate singi awaba sing kokhan biu haina President L Nandakishore Sharma na thadorapa cherola mana khangalakli बेहतर भारत वी आर द फ्यूचर ऑफ इंडिया नेशनवाइड कैंपेन मणिपुर दसु NSUI मणिपुर स्टेट न थासिगे तरा तरेतगे हौदोकलगनि हारि ngasi कांग्रेस भवन द पांगतोप पाओगी मिफम अमदा NSUI मणिपुर स्टेट की प्रेसिडेंट पी वंकिम चंद्रना कैंपेन असि था मंगारोम लेकाई लेकाई स्कूल कॉलेज सिंग द चत्तुना मणिपुर की महिरोई सिंग न थेंगनरिब इशू सिंग हायर एजुकेशन दगी तोकनरकपगी मतंगदा रिपोर्ट लौखतुना नेशनल इशू द यावहंदुना सॉल्यूशन अमा पुरकनबगी पांदमनी हाइखि कुंतरुक सुबासाम राइफल्स थौबाल बटालियन सिंधुना नोमगी ओबा लेमने लैंगबगी कैंप तम कैबुंग द पांगथोखरे कैंप तदु दमियोय कयामरुम लैंगबगा लोइना हिदाक लांगथक सिंग लेमना पीखी होंडा कंपनी की अनोबा कार ऑल न्यू होंडा CRV MPCC की प्रेसिडेंट TN हौकिप न घरी एयरपोर्ट लेबा संगाई होंडा शोरूम द हौदोखरे थरमदुदा शोरूम असगी CEO ओइनाम विशाल सु सरुक याकी ऑल न्यू होंडा CRV असि पेट्रोल अमदी डीजल अनिमक्त पुथोई Social Amity, Integrity and Prosperity Organization की कुनमापल सुबह मपोक नुमित हैकक मपाल अवंग लेकाई द पांगथोखरे थरमदुदा खुंद्राकपम केंद्र की MLA TS लोकेश्वर दोलाईथाबी जिला परिषद की मेंबर एन सना तोंबा उयुम पोकी प्रधान M कांतसु सरुक्याके लेकाई की अहल ओइरब सिंगदा निंगथम थागे कंबल खुदोल तमखी हौजिक सानाबगी पाओ कांगपोकपी डिस्ट्रिक्ट की मनुंग चंबा न्यू सालेम यूथ एथलेटिक क्लब ने सिंधुना नुमिदिनी चुपना चथगदबा इंटर विलेज वॉलीबॉल टूर्नामेंट ngasiदगी हौखरे थोरमदुदा मणिपुर स्टेट डिजास्टर्स मैनेजमेंट अथॉरिटी की वाइस चेयरमैन अदिम पामई असम राइफल्स कक्चिंग पोस्ट की मेजर अविमन्युसु सरुग्याके अदिम पामईना नहा कयाना अरेमबदा मतम मांगहंदुना लेबगी महुत्ता साना खोनबदा माई ओनचिंदुना मसामौ फबा मियोय अममम ओइदुना मालेमगी थाकता पांगथोकपा कॉम्पिटिशन कयादा सरुक याबा ngamnaba hotnasi हाइखे टोंगदा टूर्नामेंट अदु हौदोखी उत्तराखंड दिसंबर 15 चथगदब कुनमापल सुबह सब जूनियर नेशनल खो-खो चैंपियनशिप सरुक यागदबा मणिपुर की सानारोय अमसुंग ऑफिशियल सिंह ngasi इंफाल थादोखरे
District Chess Association Jiribam na sinduna numit humni chatha rakhiba ahan with district level chess tournament lotion kre. Tharamada Manipur Chess Association ki member KH Dhana, District Chess Association Jiribam ki President A Biren, SP Jiribam M Mobi, Jiribam Olympic Association ki President M Brajakanta, District Youth Affairs ki Superintendent M Tiloksu Sarukiaki. Makatana sana bagi post boss journalist Boya Ningthozam ki fangbigani. Ahanba Manipuri Youth League ki sahi trong de makha ge roiba match ta sak yumnam khuno amadi Max Sports Academy team e ukhulga sanaragani sahi tra manga makha ge roiba match ta na LYDS cycle amadi Mangal Football Academy kontha khabamga sanaragani Max Sports Academy Manipur na sinduna tha sigi tang mari dagi sahi tra manga makha gi team taret amadi sahi trong de makha gi team mari punna team tra mathoina saruk yaduna Khuman Lampak Artificial Top Ground sa thariba sahi trong de amadi tra manga makha gi ahanba Manipur Youth League ki ngasi sanakhiba sahi tra manga makha gi ahanba semi final match ta LYDA cycle na UTLWO Uripokpu gol ani sinoda maithibu piduna final sangkhibani LYDA cycle gi mai pakib gi gol ani du Paramjit amadi CI Jackson na match ki Nepal suba madi yankhai mathoi suba minita sankhi ani suba semi final match ki sanakibadana Mangal Football Academy kontha khabam na NMSA Uyumpokpu gol taret amada maithibu piduna final sangkhre match asida mai pakiba Mangal Football Academy kontha khabam gi gol singadu ki ai sanamasa match ki mapal suba tarahumdoi suba kuntra suba mari kuntra Nepal suba minita gol mari sankhi atopa gol ahum maduna M Stalin TS Lenin amadi S Topper na match ki taranithoi suba kunithoi suba mari kuntra Nepal suba minita sankhibani match asida mai tikhiba NMSA Uyumpoki amatangar gol adu TS thoibana match ki yankhai manga suba minita sankhi sathariba tournament asigi sahi trawni makagi aroiba match tha sigi tang tarahumdoi gi ayuk pung tara tabada sak yumnang khuno amadi Max Sports Academy team me ukhulga sanagani nongthil pung tara nithoi makai tabada sahi tara manga makhagi aroiba match ta LYDS cycle amadi Mangal Football Academy kontha khabanga sanagani ANYTK Thamibana Sinduna Tha Sigitang Taradagi Tim Kunmangana Grumari Tongna Kaidoktuna ANYTK ground Thamibana Satariba Ahanba ANYTK Day and Night Under 15 5-man SI Soccer Tournament ki ngasi sanakiba Mersingda YDA Kriku Bilana Ukal FC Uripokpu gol ama sinoda anisuba match ki sanakibada LNL Langon Ningthau Lekaina KBFC Lampenbu gol ama sinoda A squad pashoina Langai Academy Sanjimbang Khunobu gol tare sinoda maithibu pikhi Marishuba match ki sanakibada UTLWO team B Uripok Torong Bamlekaina Litan Gen Lalambung Makhungpu gol tare sinoda maithibu pikhre Nongmaikon Progressive Youth Club sana na sinduna tha sigi tang mari dagi tim taratare na group mari thongna khaidoktuna club asigi ground sathariba ahum suba ibudo yangbi pakhangba cup 7-man aside under 15 cash prize football tournament ki ngasi sanakiba ahanba match ta KBFC na YPF yangang popi bugol ahum amada ani suba match ki sanakibada hupa hangang na telo bugol ani sinoda ahum suba match ki sanakibada lamlai na loksang khong bugol taruk amada amadi mari suba match ki sanakibada NPYDC na pet na ISF GRS golapati bugol mari sinoda maithiba pikhi Thasigi tang tara manga dagi tara mapan phauba Uttarakhand gi Rudharpur da pangthokadoriba kunmapan suba Subjunior National Kho-Kho Championship da saruk yagadaba Manipur team gi official amadi sanarui sing asi North AOC da leiba Imphal Hotel dagi championship da saruk yarunaba Imphal thadokre Championship asida A Sanjay Kumar na nupagi manager KS Imo na nupagi coach O Samsu na nupigi manager TS Bimol na nupigi coach M Mudusudona technical observer amadi L Singazina championship asigi referee oina saruk yarugani Tagachiri boyay loshilak padanga shinumagi ay ngasagi pau pizari Environment Directorate ki phangki banga si wei ki bai nga samadi nugju ki pauda khwaiti ki sakiba Celsius degree kun mapal dasmik ani taruk
ingba Celsius degree mari dasmik tare nipal nuksita yaw wising manin kisang maximum da sa mari putara tare dasmik sino ama minimum da sa da nipu dasmik mga ohumoy ki ngasigi nong suki pakisang sino dasmik ama mari millimeter ni Hauziru bada marui bapau amukahanna. Saknai rabi boxer MC Mary Kombu Manipur laingakna mitoi laimagi mingthol pikre. Handak pangthokiba Bharat ki state manga ki state assembly mikhal gi fal lauthokre. Mikhal gi fal asna BJP gi matam loire haiba takle haina MPCC ki president TN Haukip na phongdokle. Amasong kutlai paiba singna fajan ki basin mi ahum tek ta kaida na thadorakle. Ngasigi on ISTV na pijaba pau matang ashpata losinjare mideng tabiri basigi mafam dagi kaine athang nijeri pinabirasi.